ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯌꯥꯝꯁꯦ ꯆꯥꯛꯆꯔꯥ ꯑꯃ ꯂꯣꯛꯇꯥꯛꯇ ꯁꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯥꯝ ꯄꯨꯟꯁꯦꯅ ꯇꯧꯖꯕꯅꯦ. ꯑꯗꯨꯗ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄ ꯉꯥꯏꯅꯕ ꯑꯣꯏꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯁꯨꯝ ꯐꯣꯇꯣ ꯑꯃ ꯅꯝꯖꯔꯦꯀꯣ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯔꯦ. ꯃꯤ ꯈꯔ ꯑꯃꯅ ꯀꯥꯔꯗ ꯑꯗꯨꯝ ꯂꯥꯛꯑꯦ. ꯑꯗꯨꯒ ꯒꯥꯔꯤ ꯑꯆꯧꯕ ꯄꯨꯔꯛꯄꯁꯤꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯅꯕꯁꯨ ꯌꯥꯎꯋꯦ. ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯗ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯎꯅꯔꯦꯀꯣ. ꯉꯁꯤꯁꯦ ꯃꯤ ꯂꯣꯏꯅ ꯁꯨꯅ ꯄꯨꯟꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ. ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯧꯁꯜꯂꯛꯑꯦ ꯃꯐꯝꯗꯨꯁꯨ. ꯑꯩꯈꯣꯏꯁꯤꯡꯁꯦ ꯏꯁꯩ ꯁꯛꯇꯅ ꯂꯥꯛꯑꯒ ꯑꯗꯨꯒ ꯍꯣꯝꯕꯥ ꯅꯨꯔꯥꯊꯦꯜ ꯄꯥꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯁꯤ ꯃꯐꯝꯗ. ꯑꯩ ꯀꯥꯎꯔꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯏꯍꯧꯒꯨꯝ ꯇꯧꯋꯦ. ꯑꯗꯨꯗꯩꯗꯨꯗ ꯂꯥꯛꯑꯦꯀꯣ. ꯑꯗꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯏ ꯄꯨꯈꯠꯂꯛꯑꯦ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯄꯨꯔꯒ ꯂꯥꯛꯄꯁꯤꯡꯗꯣ. ꯑꯗꯣ ꯁꯤ ꯆꯥꯛꯁꯪꯁꯤꯗꯤ ꯌꯥꯝ ꯃꯣꯠꯂꯝꯃꯦꯀꯣ. ꯑꯩꯈꯣꯏꯅ ꯁꯨꯝꯖꯤꯠꯅ ꯁꯤꯠꯇꯣꯛꯆꯔꯦ. ꯑꯗꯨꯒ ꯃꯄꯥꯟ ꯊꯪꯕ ꯀꯥꯁꯤꯗꯤ ꯑꯗꯨꯝ ꯅꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ. ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯀꯤꯆꯟ ꯑꯣꯏꯕꯗꯨꯗꯤ somna na ise ani hambiri iron pa putjakre sidana sak thongjakre sidana ani kitpiri acting sina takpati thabak si sudian takpani ani bakse kai matheno yan chicken chicken nate ko chicken ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯨꯄꯤꯅꯦ. ꯊꯣꯡ ꯊꯥꯛꯄ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯒꯤ ꯏꯅꯥꯎꯄꯤꯁꯦ. ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯏꯁꯩ ꯁꯨꯝ ꯊꯥꯔꯒ ꯃꯌꯥꯝ ꯂꯥꯡꯕꯁꯤꯗꯀꯣ. ꯑꯗꯨꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯦ ꯍꯥꯞꯆꯗ꯭ꯔꯦ. ꯈꯔ ꯑꯃꯅ ꯁꯨꯝ ꯏꯅꯥꯎꯁꯤꯡꯅꯀꯣ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯉꯒ ꯁꯤꯅꯔꯤ ꯌꯦꯡ ꯂꯩꯔꯦ. ꯑꯩꯈꯣꯏꯁꯨ ꯏꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯌꯦꯟ ꯊꯣꯡꯕ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝ ꯃꯥꯟ ꯊꯣꯛꯄꯅꯦ ꯇꯧꯅ ꯂꯩꯁꯦ ꯆꯥꯛ ꯂꯥꯝꯕꯁꯤꯗ. ꯁꯤꯅ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯐꯣꯇꯣ ꯅꯝꯕꯤꯔꯛꯑꯣꯅ ꯑꯩꯅ ꯁꯨꯝ ꯅꯝꯕꯤꯕꯅꯤ ꯅꯨꯡꯁꯤꯕꯒꯤꯀꯣ. ꯍꯦꯛ ꯃꯥꯏꯕꯨ ꯂꯩꯍꯧꯅꯕꯅ. ꯑꯗ ꯏꯁꯩ ꯁꯛꯇꯅ ꯆꯥꯛ ꯉꯥꯏꯅꯔꯤ. ꯑꯩꯈꯣꯏ ꯃꯃꯤ ꯇꯤꯚꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯄ꯭ꯋꯥ ꯉꯥꯛꯇꯅꯦ. Hello Mami TV. ID. Kushi karo. Ngamba jar sindabito. Jar sindab maning tak kan gadamne. Maning sendong ne. Maka khara wali sendong. Aku khangzabito. ꯐꯖꯩ ꯂꯣꯛꯇꯥꯛꯁꯦ. ꯋꯥꯎ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯁꯦ ꯌꯦꯡꯕ ꯄꯦꯟꯕ ꯅꯥꯏꯗꯦꯀꯣ. ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯏꯁꯤꯡꯒꯁꯦ ꯂꯨ ꯂꯥꯎꯔꯗꯅ ꯏꯪ ꯏꯪ ꯂꯥꯎꯔꯗꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ. ꯐꯖꯕꯤ ꯁꯥꯗꯅ ꯃꯁꯤꯁꯤꯗ ꯃꯌꯥꯝꯁꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯍꯩ ꯍꯩꯕ ꯖꯒꯣꯏ ꯁꯥꯟꯅꯔꯤ. ꯏꯅꯥꯎꯄꯤ ꯑꯅꯤꯅꯦ ꯖꯒꯣꯏ ꯌꯥꯝ ꯍꯩꯀꯣ ꯃꯣꯏ ꯑꯅꯤꯁꯦ. ꯅꯨꯡꯁꯤꯕ ꯏꯅꯥꯎꯄꯤꯅꯦ. ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯅꯨꯡꯉꯥꯏꯌꯦ. ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯡꯃꯤꯟꯅꯕꯁꯦ. ꯃꯣꯏ ꯏꯁꯩꯁꯦ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯄꯦꯟꯅ ꯇꯩꯕꯤꯔꯣ ꯇꯧꯕ ꯏꯁꯩꯗꯨꯅꯦ. ꯆꯥꯛ ꯂꯣꯏꯕꯒꯤ ꯄꯥꯎ ꯂꯥꯛꯑꯦ.
ꯑꯩꯗꯤ ꯑꯣꯟꯊꯣꯔꯛꯑꯣꯏ ꯇꯧꯔꯒꯦ ꯁꯤꯛꯆꯔ ꯂꯩ 싹싹 보라. 아주기는 이는 머리 동안 거. ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯕꯩ ꯃꯇꯝ ꯌꯧꯔꯛꯑꯦ ꯌꯥꯝꯅ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗꯒ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯌꯨꯝꯗ ꯆꯥꯕꯒ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝꯃ ꯐꯥꯎꯋꯦꯕ Entahlah saya kamera ambil luar ini usah usul kan. Apa sih? Kucing hai buai itu tadra. Kalau dah tu tak boleh orang. Yang tengah mau. Asli tidak. No. Sudah lah, sudah ke tidur, sudah ke. Ini masih. Bapak ini jelas tak biar. ꯏꯟꯖꯥꯡ ꯃꯊꯦꯜꯁꯤꯅ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯏꯔꯣꯟꯕ ꯑꯃ ꯁꯂꯥꯗ ꯑꯃ ꯌꯥꯝ ꯇꯧꯁꯤꯜꯂꯒꯁꯨ ꯆꯥꯐꯝ ꯈꯪꯉꯣꯏꯅ ꯇꯧꯖꯗ꯭ꯔꯦ ꯁꯤꯐꯥꯎꯗ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝ ꯂꯦꯝꯃꯦ Say hi. ꯀꯣꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯑꯗꯨꯝ ꯊꯣꯡꯖꯟꯕꯅꯦꯕ Oza ma'am saksa ne da hi am da. Video photo. Photos lo re photos lo. Oza sa tri da ai sa tri ha to ke sa. ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯏꯁꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯁꯦꯅ ꯍꯥꯏꯔꯒ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯦ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯂꯣꯛꯇꯥꯛꯀꯤ ꯍꯤꯒꯤ ꯍꯣꯟꯕꯁꯦ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯑꯣꯏꯅ ꯏꯁꯥꯅꯒ ꯑꯗꯨꯃꯥꯏꯅ ꯎꯔꯒ ꯅꯝꯖꯔꯒ ꯇꯧꯕꯁꯦ ꯍꯣꯏ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯌꯥꯝꯅ ꯎꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛ ꯆꯥꯕ ꯏꯟꯖꯥꯡꯁꯨ ꯍꯥꯎꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛꯁꯨ ꯃꯌꯥꯝ ꯄꯣꯊꯥꯅꯔꯤ ꯇꯨꯝꯕ ꯃꯤꯅ ꯇꯨꯝꯅꯕ ꯎꯏꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯏꯁꯩ ꯁꯛꯇꯅ ꯑꯗꯒꯤ ꯊꯥꯕꯜ ꯆꯣꯡꯗꯅ ꯆꯥꯕ ꯇꯨꯝꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯁꯦ ꯐꯣꯇꯣ ꯅꯝꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯄꯤꯅꯦ ꯌꯦꯡꯉꯣ ꯉꯥꯎꯖꯕ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄꯒꯤ ꯃꯤ ꯅꯣꯛꯍꯟꯕ ꯌꯥꯝ ꯍꯩꯌꯦꯕ ꯃꯥꯏ ꯖꯒꯣꯏꯁꯦ ꯑꯝꯇ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯛꯂꯤ ꯄꯥꯏꯕꯅꯤ ꯅꯣꯛꯄꯗ ꯑꯋꯥꯕꯒ ꯄꯨꯡ ꯀꯥꯎꯅꯤ ꯉꯥꯛꯇ ꯏꯟꯖꯥꯡꯁꯨ ꯍꯥꯎꯔꯦ ꯑꯗꯨꯒ ꯐꯣꯇꯣ ꯈꯔ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯝꯖꯜꯂꯦ ꯂꯣꯏꯅꯗꯤ ꯁꯨꯗ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯀꯥꯏ ꯀꯥꯏ ꯂꯩꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯔꯩꯕ ꯈꯔ ꯑꯗꯨꯝ ꯅꯝꯖꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯅꯍꯥꯟꯈꯩ ꯍꯥꯏꯗꯤ ꯏ ꯄꯥꯎ ꯁꯨꯝ ꯇꯧ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯁꯥꯏꯗꯅꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯁꯨꯃꯥꯏꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯄꯥꯎ ꯍꯥꯏꯁꯤꯃꯛꯇꯕꯨ ꯅꯨꯡꯉꯥꯏ ꯐꯕꯗꯤ ꯀꯌꯥ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯗꯒꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯑꯗꯨ ꯉꯥꯛꯇ ꯉꯥꯏꯕꯅꯤꯅꯀோ ꯑꯗꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯗꯨꯜ ꯅꯨꯃꯤꯠꯇ ꯂꯥꯛꯅꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅꯁꯨ ꯇꯧꯕꯅꯤꯅ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯤꯁꯨ ꯐꯪꯗꯦ ꯀꯌꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯒ ꯁꯛ ꯐꯖꯅ ꯈꯪꯅꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯐꯪꯗꯕꯗꯣ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯨꯟꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯍꯔꯥꯎ ꯍꯟꯖꯔꯛꯑꯦ